Kanglai News ki numidangi pawbu yengbiriba khudingmakpu Abisna Rajkumarina khurumjari. Angangsingbu aranba lambida puramba thaudok nemtharuraba matung irang asina amuk sauna hengalakli. K. Pradeep Kumar. Sugi financial assistant phanglaba Kuki Militant singna niyam lana yamlaba sanfam kaya khomgatli. Makhada Leiraga Pauda. Haukiba chahi 2009 dagi hauduna India Leingaka wari sanaduna suspension of operations su chatnariba tongan-tonganba Kuki Militant organization singna sugi makhada India gi Leingakdagi rehabilitation gi damak financial benefit na chingba package kaya phanglaba sugi chatna kanglon thugaiduna Kuki Militant singna miyamdagi yamlaba tax gi mingda senfam kaya khomgatli hairi. Thajaba yaba press gi phangba source amagi matung inna tongan-tonganba Kuki Khutlai paiba lupsing asina miyamda kihan khanghanduna niyam lana khomgatliba tax gi mingda yamlaba senfam sing asi hairiba Khutlai paiba lupsing asigi ahenba khusu khulai nauna lepsinnaba amadi Manipurda khundariba mitai frup tanatana tongan-tonganba frup singda attack chathaduna makhoigi oiba territory expansion sizinai hairi. Miyoi ama fubada kanba ngamdana laikhidre. Imphal East ki Andro police station na konba mafam amada miyoi khara faduna fu chairaga warak watembani haina haiba thaudokta miyoi ama sokpadagi kanba ngamdana laikhidre hairi. Ngasi nungthil thokhiba thaudok asigi matangda pause asina phangba pauna haibada laikhidraba miyoi adugi maming MD Sanwas Khan kawi. Masagi sahi 36 rom sure Imphal East district ki Kairang mayai lekaidagi MD Leiraga gi masanupani hairi. Mahakpo karamba miyoi singna mayai kaba sinjak drug sabani haibagi maralda fu chaibagi thabak satharibano haiba sapsaba pau khangdri. Thaudok asigi matangda Andro police station na case ama laukhatkhibaga loinana senabani haiba miyoi khara phagatuna wahang bahong sathari hairi. Adum oinamang miyoi sing adu thaudok asida hakthengnana senaba miyoi singla haibadu official oina khangba ngamdri. Kuki masa ama yauna Manipur masa ani lupa crore mapalongi number 4 konana fare. Churachandpur district tagi Assam tamna Scorpio car amada lakhiba Kuki macha ama yauna Manipur macha ani Assam police ki team amana lupa crore mapangi mamal oigadaba number 4 ga konana fare hairi. Manipur miyambu India masa amagum laurak trabadi tungda akaiba lakani khaidemani. India Leingakna Manipur miyambu hanthaba mityengda yengduna India masa natabagum lauribasi chumloi. Masina tungda akaiba kaya lakani haina taragi saisugi Chairman khaidemani na phongdokre. Wafam asi uripok apunba lup amadi uripok nupi apunba lupna sinduna zatharakhiba kuthang sara henbagi khongjangbu saugatpa oina taragi saisugi thaumisingna saruk yaba lakpada khaidemani na phongdokhibani. Mahakna hai nupi angang taruk hatkibada chenaba Kuki terrorist sing chairak piu masida senariba Kuki group sing terrorist ni lauthou haibana chingba sangsilakliba khuthang sara henbagi khongjang asisu saugatpo oina taragi saisugi maikaidagi khongjang asida saruk yaba lakpani. Khuthang sara henbagi khongjang asi numit 32 ni sure sahi ani fazilakadawriba irang asida Manipurda sasan leitabagum Manipur miyam khamthengna awaba mayoknari. Masida Leingakna lokhatfam thoi. State asida misi mina kaya thokliba asi kanglup furup amani michang mikhai naidana Leingakna sapsana thabak lokhatpa thoi. Masigi ona tainabada Manipur miyambu India masana tabagum tawbasi thadokpa chumgani. Ain kaina thabak tawriba sing Leingakna faduna chairak pigedabani. Kuki khudingmak terrorist nate terrorist ki sajat chatpa Kuki kharana chamjaraba Kuki misam kayabusu wahalle haikhi.